Lengaki tabak taudrabaso haira thaduna senthok leina hingba ngami haibasi Wangjing sorok haibam lekai te leiba nongthongbam Indrakumar alias Nimaina mayek sengna takle mahak masagi inkholda miyamna yamna pamna chanariba food energy gi chang yamna wangna yawba dragon fruit pambi lising amarom thaduna season amada lupa lak amarom ikom komna tanba ngamle hiram asigi matangda MAMI TV gi video journalist laikantana piba paudam ama thamjari Lamdam asigi sanmilon chawkhat hannaba khonabagi saruk ama oina masana masabu thabak pizaduna senthok leina hingliba farmers singi marakta nongthongbam Indrakumar su amani Manipurda yamna demand leirakliba dragon fruit ase Indrakumar na kumjali singani tara manga da changyeng oina pambi taruk khak tharaga horakpane hai makal ase Manipur gi leihauga chanai amade senthok leigani haiba khanglakpadagi mahaki inkholda sel itha thadadana masin khara hena amuk thaki Chabada mahau leiba amadi mina demand yamna tawrakpadagi ngasidi mahaki inkholda dragon fruit pambi lising amagi mayada thaduna chathok leina dragon fruit thabagi thabak ase maipakna sathari hauzi mahaki pharmacy da dragon fruit variety makal akum haibadi angangba leimachu amadi angoba thari miyamna mahak dragon fruit ki farm tawi haiba khangnarakpadagi mahaki hai ase kaithel de yoba nangdringeida mahaki farm da laktuna leina bagi mathakta miyamgi demand piba ngamdabagi fibam da leire Gasidi Manipurdagi Natana Nagalandagi Fauba Mangondagi dragon fruit label lagnari Changchata Hai Amana gram chamriga yankhaidagina gram chatret faubalumi aduga kg amadana lupa chahum gi changda yonduna season amada ikom komna lupa lag amadi line tanba ngami aina hojik lagjari mafam asi Wangjing sorok haibam lekai hariba Thawal district ki mafam amadani hojik unajagadoriba si dragon fruit ko mai pangna taraba longmi amaga unajabagi tanja adu lawjage hojik unajagadoriba longmi asi nongthongbam Indrakumar naga loinana paudam makhatana lawis aina thabaje 2015 dagi thabane adu 16 gi September da hamboina mapan sa adu lasu oi adagi pasu oi pami adu mutung le disung nang khale edna nang khala hojingna megi pasu tegi tang ama ni sai dagi adu mapali thokko hore aduga pamba loibijina kamada loige da kam tha loige da September jida mapan sal sarani aduga November jida pamba loidoni pra adaidi December dai de mo off season loirani December dai na December to May bo jong kano gap laidoni almai tawraga pale magi lokpaje thama mo adum change 25 days da mundi mulle aduraga jo khoina he mapung phabaje thamagi mayade adum change khoina ngasi sakai ragadi palak dai mun bogi matam hairu ngami ba me dagina September bo kimma pal laidoni aduga November je pra loidoni hai mulla loraga December dai na mo off season loidoni thataru om pal hai ta thamanga tru aduga thamanga tru mana off season oi winter season in pra off oi summer da pal habi pambi je punna lising rom ki mayadi oi hojik lai jida Dragon fruit thabagi matang da palladuna mahagna hai makala si thabada seba yamna changdaba amadi leihau su yamna chingdaba haini Manipur gi sizinadana leiriba mafam singda hai asi thaduna farm tawba ngamlabadi lamdam asigi senthok lambida chauna mateng piba ngamgani hainaso mahagna aikhoi gi video journalist laikanta da makatana phongdorakhi handak thai handak dum pandui aduga mature oiraba khogi masade ka atha March da ka atha me da pale haitraga de haiba posung pandi ba bari dam ko chatla leiduini adu palhan magi technique delay aina sum kuina tharapagi experience kha ingoda knowledge kha phangje bhai ado haibe posi branch me am chalhalaba adu pala roeba tha ni jida kena tok duji maduda lakwa branch sing lokuna pat lokthokui pambi ma sadu khakang yam pa ma pan da baina tana pambi dum khakte da manga protari pan tarang te dum pani ni machai ji khakang da pale aduga matam kha kuina tha taragana branch dagi akhun masa kha longthok padagi masa da ju phangi pan bagi pan hujik ti ingon da variety ahum dile red ne pink ne white ne yellow ga long to wale